Technology chawkhatlakpagi matung inna laptop natraga mobile phone gi screen da matam sangna yenglaga leibagi hainabi leirakpa asina aikhoigi hakchangda anaba kaya poklaknabagi achauba maram ama oirakli thabak kamari leinaba email amasung video call singdagi hauraga social media da leppa leitana thagatnarakliba makhal mathel kaya matam sangna yenglaga leiba asi miyoi ayambagi hainabi oinarakli matam sangna screen da yenglaga leiba haibadi screen time hanthahanba haibasi oithoktabani mi ayambana khanai adubu ningthina plan tawrabadi yamna laina screen time hanthahanduna mitchokthaba tumba yadaba amadi pungning wakhal leita handaba yauna tongan ba hakchangi nungaitaba kaya kokhanba ngami business standard ki report amada Mumbai gi thanda leiba Kims Hospital gi internal medicine gi consultant doctor Aniket Mule na hai aikhoida leiriba hainabi sing asi tapna hongdoklabadi nongmagi routine amata kaihandana yamna laina screen time asi hanthahanba ngami social media da leptana thagatnarakliba amadi OTT platform sing da phangliba kumhai sing asi yengbada matam haukhiba khanghaude adum oinamak aikhoigi mobile phone da yauriba screen time limitation thamnaba digital well-being app singi mateng laurabadi yamna laina control tawba ngamgani tasengna hairabadi screen time hanthahanbagi tangai phadaba leire haina khanba aduna isana isa control tawnabagi ahanba khongthangni hainasu mahakna thamlakli report asina makhatana hai tongan ba experts singna phongdoknarakpagi matung inna screen time hanthahanbagi damak kun gi rule sizinaba yai rule asigi matung inna aikhoina minute kun screen da yenglurabadi second kun pothaduna isana leiriba mafam adudagi fit kun rom lapna leiba posak amada yengadabani masina mit ki muscle sing potha hanbada natana digital eye strain gi chang hantha hanba ngami masigi mathakta chak chaba matamda screen da yengdaba tumdringai mamang pung ama watlingai dagi screen da yengdaba amadi tumba hek hogatpaga screen da yengdaba hairiba sing asi ngakna chatlabadi screen time hanthahanbada chawna mating pangani amaromda offline habits sing semgatuna phone natraga laptop tagi lapna leiba maru oidaba mobile phone notification sing muthatpa digital device sing da eye friendly setting sing sizinnabagi hainabi thamlabadi screen time hanthahanbada chawna mating pangani hainasu report asina makhatari